International Pau Matek Khara Russia ki President Putin na Ukraine da oiri pa puno mag asida nungai ta pokti hai na phongtok ki baga loina hai ki chathari pa war se plan ki batung in bani west amadi makhoi ki mark pan ama ngak na ba tawda ya da bani haujik ma kharsan ka mo pham se mun na ba ki da Russia amadi Ukraine sem sari lan oiri kharsan ta ki public evacuate tahon kre kharsan na se jo battleground ni Chechen ki leader Ramzan Kadyrov na yamna nakna ba Putin ki elai ama oibaga loina na mahak na hai magi army singi marakta ki miyoi kunhum doi ti Ukraine da sikre 53 ama na sokle masi week ama ani sigi manung do oi ki powani mafam khara da matang khara da Russia ki army su yamna wa basi ba los oi yawi hai bagi ingit piri Ramzan Kadyrov ki ofam da Ngarang video message ama da Zelensky na phongdo ki Ukraine da kabli rocket sing missiles ama ti nong mai maru kaya na Ukraine ki national anthem bu sakpata bale pan bayaroi Ukraine lady laikini Asum na hai Kherson da hoki ba 24 hours asigi manung da Ukraine army na Russia ki servicemen ni phu mari bu hat le haina Ukraine ki military na Facebook to post ama tawrakli masiga loina na makhoi na Russian ammunition depot ama su thugai re hairaki amarom da Russian defense ministry da ki su paw ama thoraki Ukraine ki east side ta Ukraine ki army na taksin ki hodarak papu takthok ki baga loina na makhoi ki military factory ama su thugai dokle madu da solid rocket fuel gun powder na jingba sapamni mafam adugi ming Pablo Horat kawi amasung masi taon namani masi tanatana Ukraine gi Mi-8 helicopter amasu thom thaki sini Russia ki senior GOP official aman hai Western Singna commercial satellite ama use story madu shoot down to bagi chance lay madu na Ukraine gi war asida mating ama oiri finally masi Russia na atiada gi thom tharak po yana lay America ki President Joe Biden hai Putin na nuclear weapon season na roi hai bo pom se tha jab ya banati maramdi masi mana prithvi ki mang da phajat hok pa sabani karigumba adugumba weapon season na roi hai rabadi karigino nuclear ki wa han paliba News Nation ki interview ama da hai ki report amana US ki site ta ki amuk $275 million mukki package amaga Ukraine the help to ki tamak prepare tawri hai Russia ki defense ministry na hai Ukraine da anaupa army thabagi draft adu loire atai notice mi on da thararoi Kherson sathiba battleground oiri amasung masingak na magi tamak Russia na thamliba army ki masing lising amani khuchu kulai kyamarom ga advanced technology ki ngaktani Putin na ngarang matang amada ningsing ki lana se maruoina western elites ki mayoktani Irai numit ngarang numidang weram Delhi airport tagi Bangalore pai ba Indigo flight ama soiba tagi hinghoki achoba accident amada oibita leiramle plane ase paikhat khaba tungda engine dagi mai khu thorakibani emergency landing tawbata ki pilot na kari maram dagi oibano haiba ki maram thijinaba ningsingkhre plane adu da 194 passenger yorame mipai na create bu kaisu tahodre Philippines ta hojik fawo da miyoi homputrain to si kre si bagi chang hengat pagi wani khangau dana nalgi ko ba tropical storm nong noinglai noksit akan ba ma haijilak padagi kibani mafam auda plat oihel kre mafam kharade yam awaba tare lantum yum kai asok apan nang bagaloina asiana thokli basini Elon Musk ase ina khuli haiba ki matik tawning ba khara di tawkre mana Twitter lai khra gi tungda aphaw ba phamnai ba khara Twitter company dagi out to thokre madugi marung de India gi parak Agarwal ko ba si amani event ma di CEO oirambani adubu Twitter dagi out to khra ba mi sing crore da paisa phangna dori Twitter dagi time natara maram sa da thorak pagi parak Agarwal karor ahum gi mathakta phangba gi wani Salman Rushdie bu hojik US amdi UK na bhajan yok di haibisi ki praman handak amuk phangli Rushdie ki mathakta achowa pham amatham ki Iran gi organization amana madudi ma bu hat pamyoida asuk pi ni haiduna handak US na Iran gi madugi organization ado terror funding ni haiduna madugi mathakta sanction impose to kri organization adugi karigumba US taka fan dairabati madu freeze to bugi wani so thanks for watching